निंगोल चाकौब तोकनरगदि स्टेट की सेनमिलोन चाउन साइथेंग फंगने फिसाबी सिंगी फी सिलरोय nga yokpa nga mi singju sel manglaga nei Manipur da haukiba me ahumdagi hauraga thokliba wathok asida misi mina kaya marum yaukhiba yum kai kaya mai thana duna miyoi lising kaya relief camp da sangjapam lawduna leinari basina maram oiraga chahi khudingi hiyangai gi nini panba numita pangthokpa ningol chakobagi thauram chahi asigi oina di pangthok loidabagi phiba mamada leirakpa sina lamdam asigi senmit londadi achauba saitheng ama pirakle Haujik thokliba irang asida awa ana taraba misi mina yauraba imung manung sing asigi yenglaga chahi asigi oina di sakauba si lepnanaba tongan balu organization amadi club kaya na thingba thamba amadi appeal tawnarakpa kaya asina maram oiraga miyam dasu chahi asigi oina di sakauba gi thauram ase hanagumna pangthokla roidabagi phibam amada lakle masida sunatana miyoi kaya nasu lamdam asigi irang asi yenglaga chahi asigi oina di chakauba gi thauram asi pangthokla roi haina lepnaba kaya amasu yaure asigumba phibam asida chakauba gi damak khallaga mamangi chahidagi nga yoksaduna chakau thajaduna amade gulana chingba polam kaya puthokduna masa hingnaba honajabada natana miyoi kaya bo thabak piriba ngami laumi amade entrepreneur kaya dade achauba saitheng ama pire lamdam asigi haujik oiriba phibam asida ningol chakauba thauram pangthokpa natraga pangthoktabagi achum aran adude isa isana khanaba mawongda lepna jarabasu thauram pangthokta sina maram oiraga lamdam asigi sothana leiraba senmitlon asida kharaga hena sapu pire haibasimade chenba yararoidaba wafam amadi oire hiram asigi matangda All Manipur Scientific Fish Farmer Association gi president Thoksom Premanandaga akhanana wari sanabada mahakna hai lamdam asida nga yokpagi sinfamna imung manung pujariba migi masing ase tampaki lam asidadi aduki matik yamme asigumba nga mi sing ase haukiba kumjali singani taraga mapan kundagi hauraga mayong nakiba covid license matamdagi achauba saitheng nangduna lakhibane handaki irang asina lamdam asigi miyoi section khudingmakta chaitheng pi haibasimade mayek senglabane asigumba phibam asida nga yoksaduna imung manung pujariba miyoi sing asisu awabada chauna saruk yare nga yokpa haibasimaktabu matam sangba maramna chahi amaromgi mamangdage kumsigi chakauba sin nangnanaba khanduna achauba senfam thadanaduna nga yokna rakhibane Maragasida Kanglup ki irang asi lakshanduna National Highway sing thingjin khibadagi nga gi machinjak su mamal ka hena wangkhat ki ba made marang kaina phanglakta bana awaba kaya mayok na kheng adubu ningol chakauba lakpa sida nga gi melana singba thoram sing adu da kharada oirabasu hanjinduna ngami sing hingnana ba hona jabada mateng oigadra haibage pandamda su nomduna lakhibane adubu irang asina maram oiraga nga gi mela asisu pangthokloi haiba haujik phauba khangba ngamlakta ba maramna chahi amaromgi mamangdagi yoglakhiba nga sing ase yonpham leiraroidra haibagi mipaiba chauna pokna re mahangna makhata na hai irang asina maram oiraga lau uba yadraba laufam sing asigi oina de laumi singda compensation oina pinanaba center na lupa crore 39 lakh hom pukai thaduna leikrabane adubu irang asina maram oiraga nga yokpa yakhidraba ngami singi oina de ngasi phauba laingak na midyeng changbidre masigi su matik saba compensation pibinaba chief minister da tha asigi taraga ni thoida association gi maikei dagi memorandum pisin khiba leikrabane nga gi melana chingba pangthoktabana maram oiraga nga yonfam leirakloidaba sina nga mi singda sokhan badana tana nga sing asibu laloliba miyoi lakayada achauba saitheng pire masina lamdam asigi senmilonda achauba singnaba made soidana oiragani hainasu mahakna makhata kheng nakal amaromda Taret Foods Private Limited ki managing director Birbal Singang bamna paukse asida hai lamdam asida puthokliba chahau sing asigi ayamba sarukte ningol chakauba asida sizinariba nei mahaki company asigi maikei dagisu chahau na saba gulla bujiana chingba chakaubada punaba polam kaya marum mamang thaktagi puthoktuna lakleba nei masina mahaki company da thabak tawriba miyoi sing asi khaktana tana chahau sing asibu thariba laumi sing dasu hingnaba lambi piduna lakhiba nei adubu handakti laumi sing asina hanagumna chahau thajiluraga mahaki company asina lawba ngamloidabagi phibam amada lakpa asina punna awaba mayok minare ningol chakaubagi thauram asi pangthokpagi mami uraktaba maramna gulana chingba polam sing asisu hanagumna sadaba maramna laumi singdagi mahakna sahau loksindre laumi singdagi mahakna loksin khiba kaya asisu haujik phauba sizinafam khangdana dumak mangduna leire irang asiga mari lainana awa ana taraba singdasu pangba yaba mateng pangduna lakhibane adubu haujikti chahau puthokchariba laumi sing asigi khanbadasu yamna nungaitaba phawe
Hauzik oiriba phibam asida chakauba pangthoktanaba tongan loop amadi organization singna phongdoknarakliba wafam asisu yamna chumba wafam amadi oi. Wafam asibusu mahak masana ikai khumnai. Adubu lawmi sing sinmi singna awaba mayoknariba sing asisu aikhoina uminaduna kari karamba mateng pangba yagadage haibasisu khanthaba mathau tai. Tongan ba relief camp singda chakaubagi thoram khara hiyangai gi nini panba numitta natrabasu pangthoklagani haina phongdoknarakpa thengnai. Masida yariba makai lamda masida yokpa nga puthokpa potlam sairam sing asi sijinahanninge. Masina aikhoigi senmilonda kharada oirabasu mateng oigani hainasu mahakna makha takhe. Nakal amaromda singjamai kaithelda blanket na chingba potlam sing yolibi miyoi amana paukse asida hai. Chahi khudingi oinadi hauzik asi chakaubaga mari lainana pot marang kaina lainaba matam ama oirabane adubu handaki chahi asigi oinade chakaubagi pot lainaba laktabaga chap manare. Irang asina senmilonda ngakpa phangna sogaliba lamdam asidade ahenba chaitheng amasu pidabadi natte. Masina lalol itik tawjaduna hingjariba miyoisingdade achauba chaitheng pire. Asigumba kaya asi koghananaba kari karamba thausil paikhalaga aikhoi amana amabu matau karamna mateng pangnagadagi haibasi khanthaminaba matam oire haikhe. Kuina sangna satharakpa lan haibasi maktabu senmilon marang kaiba maikaina lan ngamba haibasi madi lengdraba wafam amane. Hauzik Manipurda oideba phibam asida purup kanglupki marakta hana sunaba khana sunaba kaya ama thokliba sigi tungda economy gi lan ama mayokna haibasi madi sianba yaroidaba amane. Masibu aikhoina matau karamna thengnaduna purup natraga lamdam ase mara chetpa mapangal kanba ma ohengadage haiba haujaktagi hauna yathokminaba change. Yariba makai aikhoi amana amagi senmilon ase thudektana hotnabana achumba lambi oigane hiram khudingmaki kanaba amade amang bahaibasi leifam thoe. Adubu choisang onaraga karambana hena mangjabage karambana hena tongbage haibana chingbasing adude kumna yengthokpa mathau tai. Loinana chakauba pangthokpa natraga pangthokta haibana chingba wafam sing adubusu tokhaina thamkhraga kari karam tawraga aikhoigi khunai asi mara chetpa mapangal kanba senmitlonda sothadaba khunai ama ohengadage haibadu ningthina khanthaba jange. Ngayaki sentiment na maram oiraga matam matamgi thabak tawbagi mahutta tung koiba logical oiba wakhal loksing puthokna duna poram amagi makhada thabak tawba amade phirep lawba yamna mak mathau tai.